News Lab channel na khwai puna maputaran ukchaba loina na pungja asigu oina nutigi phomba pause dagi maroiba paw khara khanganjai. Prime Minister Narendra Modi gi chahi 12 gi Leingakta Ahanba Oina Education Minister Resigned Toukhre CJP gi protest Loisinkhre. Mafam kayada irang horokpadagi marimak thadokre. Ukhul district dagi AR na mari phagibdagi irang horokre. Fast-track court na chathagadaba case lakh aniga Listen Pumnamak Panduna Leki government. Howjiksu demand ani pigidaba wale hane Rahul Gandhi na Toukhre. CJP gi protest mai paklaga Chahi ahum helaba Manipur gi issue loisinbangam daba punsinba watpagi ni haina maheshona Toukhre. Mafam kyadagi yamnaba khulai phangbangamkhre. Blockade ki mingda singda taba tribal nataba mioi phuba chebale phalu kotu. Duranda kapna phurupsing punsinbada mating oigani. CM Candle lighting tawduna solidarity utkre. Lamdamasida NRC update tawbagi tangai phadaba lei. Tungi khalaga asoiba sendok min hoba khaktana manglomda changsin bangam kani kona changma. Question paper leak ki mayukta mahiroi lup mangana wakat khungdang changsin khre. NTA gi official ni futare lakthokhre. Media interaction pangthokre. Hawjik paw sandongna muk pijari. Prime Minister Narendra Modi gi chahi 12 gi Leingakta Ahanba Oina Minister ama Resigned Toukhre. Resigned Toukhraba Education Minister Dharmendra Pradhan Narendra Modi ga yamna afaba mari leiba minister amani. Dharmendra Pradhan hek Resigned Toukhibaga New Delhi da numit 53 ni chupna chatharakeba Crocus Janata Party CJP gi protest ngasi Loisinkhre. Panbai abdi leibak asigi mafam kayadagi lakpa mahiroising yauna CJP na luchinglaga chatharkiba jantamantagi protest adu demand ahum Education Minister Dharmendra Pradhan resign tawgadabani ihau asida saruk yaibe mahiroising mathakta pankiba case punamak handokadabani amadi NEET exam da victim ohorabasingda lupa crore amam pigadabani haiba demand sing adu lengana yanaba porkpadagi khongjang adu handokhibani khongjang adu da saruk yakiba mahiroisingna Harau nungai phundukna kholau kya laubugloina National Anthem Janagana Jusaki NEET exam da question paper leak ubdagi suicide tokiba mahairu singimtasu minute ani 2 minute leptuna awaba phungdoki hairi. Ukhul district ki manung chanba hundungdagi nungsang khongda low uba chatpani haiba mioi mari Assam Rifles na phajin kibidagi chauna irang thokre. Pharba mari Imphal da pugani haiba pawtabdagi ukhul dagi Imphal yogadaba lambigi mafam kyada miyam horokna lambi thingjinkre. AR na blank fire phawba tawduna akanba mawngda muknakre. Tungda makhoi marimak tangkhul nagalonggi khuthangda thadokre. Makhoi mari adu ngasi nungthin pung 5 makhairom tarakpa adwaida phakibani. Pharba mioi mari adudi KS Juingam Chahi 19 apopa KS Jimikso SK Semi Chokchui Chahi 19 apukpa SK Machangta KSB Khuremi Chahi 63 apukpa KSB Nauba amasung KSB Horethi Chahi 63 apukpa noiba kowi hairi. Hawjiksu demand ani pigida wali haina Rahul Gandhi na Toukhre. Opposition party gi luchingba Rahul Gandhi na laibak achigi naha singbu thagatpa phungdokpaga loinana hawjiksu Narendra Modi gi lengangna demand ani pigida wali haina Toukhre. Education Minister Dharmendra Pradhan pham thadokiba si laibak asigi education system bu hena phanarbagi apaba khongthang amani adubu hawjiksu Narendra Modi gi lengangna laibak asigi mahirising da demand ani pidana leiri athuba matamda Narendra Modi na laibak asigi mahirosing bu ikai khumnabaga loinana mahirosing da lankhre haijagadabani aduga mahirosing mathakta hingsa chathagiba maraleba miyosing mathakta action lakhotgadabani haina se phongdorakre. Narendra Modi gi lenga asina leba asigi lomi sing simi sing leikta laira ba miyosing bu namthaduna thambiri maramaduna Narendra Modi na luchingba lenga asi leba asida lehendaba mathok tare haina su Rahul Gandhi na phongdorakre. Panbay abdi NEET exam question paper leak oikiba adugi matangda mahirosing chathaduna lakiba ihausingda mahirosing bu mapung phana sagotpaga loinana Rahul Gandhi na Narendra Modi gi lenga pu target torduna achabu maran kya ju siduna lakibani hairi.
CJP की protest mai palaga sahi umhelaba Manipur gi issue loisin bangamdaba punsin bawat pagin haina maisona phongdokre NEET UG gi question leak when kibagi mayokta Caucus Janata Party CJP na hokiba ihogi limit kuntra mangani subda Union Education Minister from Thadohan Bagam laga sahi umhelaba Manipur gi issue loisalan bangamdribasi amatak oibagi pangan sagat pangamdabagini haina Republican Party of India RPI Atrawalagi National Secretary Mahisur Thaunawjamna phongdokre Manipur University ki Chemistry Department da research oina lerambadagi PhD gi phangkraba Dr. Peter Laisam okpagi kwakething ana pithong mapanda leba Social Welfare Club ki community hall da ngasi pangthokiba thormda wafam asi mhang phongdokibani Thoromadu Maheshwana Makhatan Hai NEET UG question paper leak oidana Mahiru Kyagi Punsi Manhan Kiba Thodo Education Minister Ahanba Oina Masagi Marani Ajaduna Resigned Tom Labadi Henika Kunagadamni Adubu Miam the Yadi have Utuna Mahapu Namduna Pamlok Tokibasi Miamgi Mai Pakpani Asumna Aran Bama Torpagi Mayokta Mahiru Kyana Hortuna Nimit Kuntra Mangani Chumna Sankila Kibakong the Education Minister gi Pam Adu Laktokibani. Adubu Manipur Oinadi Labak Tiba Todo Asisu Lobanitri, Kumza 2023 gi May 3rd Tagi Horkiba Manipur Irang Asisu Loisinkhre Pork Warusin Pork Pangam the lady. Hena Labak Tea with the Warusin Pork Kaknatana, Kanana victim no Kanana Mala Labano Havidu Pava, Haibangam the lady, Massimo Manipur Gimia was center Langana Karisulatana Kali Hena, Tapani Hena Pongdokre. Mapong kya da yam na bukulai phangbangang kre Security Force na sathar keba search operation gi manung chana ngasi Imphal West District ki Lamphel PS na konba akham lamdeng manak tagi yam na bukulai sing phangbangang kre Security Force na phangbangang ki bukulai sing adudi modified .303 rifle ani bolt action single barrel nomai mari 9mm pistol mari Chinese hand grenade ama barrel cartridge tara mangani loina na Ukhul District ki Litan Police na konba Sangkai village amadi Sipu village tagichu yamna bukulai phungbangang local made pompi gun ama 12 bore rifle ama tonga ba nomai singi ka payai ba marum mapan amadi yumda saba improvised mortar cell amasung IED ke asu security force aduna phungbangang bani hairi blockade ki mingda chingda taba tribal nataba mioi phuba chaiba lefalu kotu Singi district in the Kundariba tribal Natava Furups in the blockade gaming the Puba Seba, harassment Toba, Amasung exhortation Toba, condemn Tawi, Marila Nabana Miang Changbu Haina, Committee on Tribal Unity Kotuna Tadropa Zero Amana Pungdorli. Zero Ladun High, Manipur the Maru in a Kampopi district Mapankar the Koriba inter district economic blockade Kimarumda, district Asida Kundariba tribal Natava Furups in Woodtam Tina Puba Seba get Hodoka left and Todi. Asigumba Todosing Asida Manipuram to India Langan and Ming Changchindana blockade Toriba groups in Sathari Baka and Batabak Torpsing Asi Lepalu Amarunda Sathariba blockade as in a cookie Kakta Natana Gurukha Biari Amasung Atoba Furukayaki Miwikasu Awabanang Libanhaina Serola Duna Fongdoli Panbayai Serola Sin Palak social media Namdilong the cookies in Pose Puram Bani Haiba Miwika Puba Sabagi video Barit or Kiba Lake Rabani Candle lighting togna solidarity utkre NEET exam question paper leak wakibagi thodo ambadi masida mahiru ke athawai tha kibi matangda ngasi Indian National Congress na sinduna nation wide district level candle lighting togna solidarity utpagi manung chana Manipur Pradesh Congress Committee MPCC na sinduna BT Road ta leba Congress Bhavanda candle lighting togna solidarity utkre ngasi candle lighting tawkiba du mari lenana Manipur Pradesh Congress Committee General Secretary P. Pakim Chandra Phongdoki question paper leak werapagi matangda Mahiru Singh thawai thakiba amadi state asite thoriba sahi ahum makai helalaba irang asing mari leinana tharomase pangthokpani sahi ahum makai helalaba irang ase leikhidraba amadi mafang khangdana mangkraba amasung tamthina hatu pikraba hoji Jenims ki meren sangda leiriba Naga Tarki Mapamda solidarity utpa oina candle lighting asi pangthokpani Langak amal lerega langalon hitabadagi thawai mangkraba thawai thakraba amadi justice phangdana leiriba asigi matanda candle lighting ase pangthokpani haigi ngasi candle lighting gi thorom adu MPCC ki tongan ba masalo sangi thomi kyasu saruk yakhi tungi khalaga asoiba sendomina hoba khaktan na manglom da changsin bangam khani kona changma tungi khalaga haukiba asoiba sing semdomina hoba khaktana manglom da changsin ba
ngamgani punna himinadaba yaroi haibu wakan khandaduna ingtapa Manipur ohinaba kanglup phurupsing marakta thajaba hanjalanaba honaba changi haina Meghalaya ki Chief Minister su oriba National People Party NPP ki National President Dr. Konat K. Sangmana phongdokre Palace Compound laiba Manipur State Film Development Society ki auditorium da pangthokeba NPP Manipur State Unit ki Chahi ki mifang mari lenana pangthokeba paugi mifam amda wafam asi mahana phongdokhibani Pamuising na hangba wahangi pakhom piaduna Konat Sangmana hai Manipur ki hojik oriba phibam Tarai loba chungloi state asi oriba phibam phaganhan bo honabada mari leina punamna kupna khanada bayaroi tungda lakada sing khalaga hokibasi asoi aran basing chamdongina duna manglumda changchena na honaba sangi masi punamo oithokna bagi da Manipur de himinari ba kalu phurupsing marga thajaba hanjalana ba wari sana ba yauna khongthang kya paket pagi tangai phadaba lei hanagi matawgum punna himinada ba yaroi haina wakhalonda khundaminari bisingna ingtappa hanjalana ba thangdang lomina bagi tangai phadaba lei Mana hai NPP ki makai degi ju Manipur ki internally displaced person IDP singi damak sel ki support na pakhat pe abu khongthang kya pakhana bu honari masida natrana central ki thak da su Manipur ki IDP singi damak party si makai degi angam ba thak ta taksinuna thabak tharung kya lakhali Manipur ki ori phi masina lamda masigi senmilon yauna hirong kya da matuki mating maning hanbagi mami tari masi puna amuk hana manglom da khana bagi dam economic policy na chingba thoksil kya lakhota ba yaroi Manipur ki hojik laiba major issues sing kupna khandaduna lamdam masi yona ha singi tung namchit ki damak tangai phadana lokhotpham thokpa khongthang achi lokhaloba chummi masida NPP ki markade angamba thangdang longna bo honagani haiki lamdam masida NRC update tawbagi tangai phadaba lei lamdam masi khundare ba maitei pangal sina lining laison mani haidana mito pusilak palaite Manipur masi tana thugana ba yellow phop singi markta sinchep tharale bisingdagi kanbang amdaba athu matamda NRC update tawba mathau tai haina Manipur maitei pangal welfare organization gi working president Amin Mojing Mayuna phongdokre mifam hiram masi gi matangda ngasi Hafiz hafta da laiba Manipur maitei pangal welfare organization Office pangthuki pau yifam da wafam ase phongdor de mahana makhata na hai lamda mase yellow furup kaya maning tamna satpa ngamdraba imphal dagi sanapati phawba satpa matamda magi lamgi gari khaiduktuna mathang ani ahum thongna tongduna ipai pusena thamnamni lamda masu mache tana thugana ba yellow furup singi markta singchep tharakli phiba masira nomagi chara thar talibasing nomo nomagi wabi chai hengalali asigumlaba tampa masila lainga asina su thokliba thodosing asibu politicalized tawduna laiba asina misam miyamu kayang koina wahan khigene haiba wahang ama oirali lamdam masina kanana kari tawri haiba hena kupna khangma ngamnaba NRC update tawba asina amata ngaiba pambe oigani masina kanana nanda masibu thugana bo hanari banu haibu hena mek singna takani lamdam masigi maitei pangal sina drama mane haidana mito pusertuna lon tambiduna lojing loya de thamba leite kanagum sina maitei ambati maitei pangal singi marta nungsinaba manghanaraba chingche tharakpani haina lawi haiki NTA official ni futare Toukhre National Testing Agency na NEET exam ki question paper leak oibai wathok mari leina official ni futare thabak tagi Toukhre thabak tagi Toukhre NTA ki official ni futare si mathakta criminal case file torgani hairi question paper leak oibagi wathok mari leina na NTA na makhoi official ni futare thabati thokiba si achaw warep amani question paper leak oibagi matang achira lengan akanba action kya lakhona basu hojik lepa leitana chathari Hiramasi ki matang da cabinet ki akhanda ba mifam famduna question paper leak oibada labana laibasing sahi tara jail amati lupa karo tara fine then bai phire blokrabani bill asi hoji pangtholiba lok sabha ra phutuna athubada pass tawba yana lairi hai question paper leak ki mayokta mairoi lup manga wakat khungeng changsinkhre National Eligibility Cum Entrance Test NEET examination ki question paper leak oin ki bagi mayokta achu mobile phangalo haiduna mahiroi lup manga na wakat khung changsinggre mahiroi lup manga na chinduna question paki yepa thawni community hall cha thaki ba wakat mi phamda saruk yaduna desam ki president oinam Ramesh na hai sahi asi ki pangtho ki NEET examination question paper leak oin bagi thawungda sena ba punam lo gi oba matik cha ba charak pigeda bani thawung achu yaning da utona New Delhi da khong tengchili mahiroi singi mathakta security forces cha thaki ba thongodu akan ba mong da yaning di haina phongdoli leba asigi education sector bu khungwang den cha tharli ba thawung achi da chena ba sing cherak piu haina phongdokre hojiki oina di matang asida paulo sinjari punapuk
ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ